ngasi numida wairam phongkhiba tongan ba manipuri sifongsing amasung thokhiba thawdo wathokсing digi maroibi ipausing myamna thamjagi anbada pannam pausi digi lokhasaraga delimitation gi thabak paikhanaba RK Ranjan Amit Shah da ayibi sirol pisinkhre manipur gi assembly seat humdra re hengatnaba amadi anauba unreserved lok sabha constituency ama semnaba taksinkhre manipur gi oina Parliament amadi Assembly constituency singi panduna laidiba delimitation gi thabak thoram sing pakat pinaba external affairs amasum education gi Union Minister of State Dr. RK Ranjana Union Home Minister Amit Shah ayibi sirol thaduna Union Home Minister gi pungning singkre loinana Manipur gi Assembly seat humdra re hengana pamadi anauba unreserved Lok Sabha constituency ama semna ba taksinkre Union Minister gi sirol aduna hai State asida paikhatliba delimitation gi thabak thoram asi khwaidagi nauba census ta yenglaga lokhatpham thui community amata da atamna mateng pangba natraga akaknaba community amakaki yenglaga thabak tawtaba sangi asumba amadi satnaba yaba warep singa amadi conclusion sing phangnaba delimitation gi process asi mapung phana manung mapan naidana pangthokpa tangai phadi Minister gi sirol aduna makha taraduna Hauzik Outer Manipur Lok Sabha constituency gi manung saliba ST reserve constituency odiba unreserved assembly constituency nipan yauna ahenba unreserved Lok Sabha constituency ama semgat pegi wafam hautok laduna state asigi oina leidiba assembly seat humfu digi humdra de hengat hanabagi oithokpa yaba wafam sing pukatki loinana SC amadi ST gi reserve amadi unreserved seat sing sembada kanglon sumna packet pinaba wafam su panki Makasa tarak po ay ngasi phone kiba kangla pau editorial miyam na thamjaramge Waroisin puraknaba Khollao gi paokhum Nongmeina Piba Manipur gi apunba saktam thugai daga kuki singi laibak zalengam semgani hain kuki narco terrorisingna mamang sahi me ahum dagi laiba sigi mathakta landa dana war crime sathikibadu ngasi tha nipan ga numit amasure Wato wasigi matang na apunbagi saktam kaibi yaru haina lan ngakliba yelhaw mi tei singi maikei digi Waroisin pura uhaibagi Khollao leptana lauduna lakli adubu landarakliba foreigner sin kuki jau paite narco terrorist singi maikei digi ngasi phabu wato wasigi Waroisin puraknaba wafam gi mahutta Nongmeina paokhum piriba sigi maram karigino Masigi ona tainabada lal asida state asigi kuki MLA tarana phone sogatpaga iroinana yomlona bi state sing Mizoram Nagaland Assam government singbada question chenduna makhoigi landa mateng pangbiu haina political lobby chathabadagi hendoktuna central government gi lusingba singda makhoigi favor da oil sathanaba haijanon jabagi thabak su sathari state asigi wathokta Mizoram government natana atop state amatana khuthingjinba leiti State amatana Manipur gi hauzik thoklibu wathok asigi matangda khut thingjindabagi maru oibadi wathok asigi asum aran khangbadagini laiba asida foreigner kuki terrorist singna landa duna laiba ki apunba saktam thugaina bu honabani haibisi laiba asida natana malem gi miyam punamangna ikhang khangnara bu aphamni miyamna laiba asida landa rakhiba singbu Sin kuki jau paite narco terrorist haina khangnaribagi maramdi makhoi sing asina mapa lebak tegi mayai kaba drugs sing pusalakpa amadi reserve forest amasum protected forest area singda hawa upal sing yanthalaga poppy pambi sing paktak nana thabagi thabak sathaduna Manipur gi miyam punamak mayai kaba chinjak ta laisu hananaba narco warfare sathabadagini Manipur gi miyambu mayai kaba chinjak ta irak na handuna drug ki Manai ohenduna tinjang kaijang laba ngakta ohenanaba lanjang chathabadagi hendoktuna lamdamasi drug ki kaithil onthoknaba honaba galoinana leba sigi miyambu drug ki langda thuwana ba honabagi epicenter Manipur oidi foreigner sin kuki terrorist singna logi wangmada Indo Myanmar border lanchilaktuna state asigi singi mafam kya da anauba khul sing semgatuna khunda sinduna mitoki ising isau thokanwada natana mausagi aying asagi khal thugai bigi thabak sing leptana satharakibadagi hauzik lairiba BJP gi N Berena lusingba laingakna war on drug ki lanjang sathaduna drug lalon basing fagatpa popi thaba thingba amadi umang kokthokuna anauba khul sing semgatpa thingbagi thabak satharakibadagi makhoina lal gi mairi isukhalakibani Koki narco terrorist singna mangjong thaurang pre-plan da Manipur gi manungda koki singi homeland natraga laiba ama siamna ba thaurang da Myanmar based lahulup sing Manipur operate tawba horakpaga iru loinana
Bharat Sarkar ga suspension of operation su sign tawduna makhoi gi manglan mang phaunana bhona dun lakli mamang sei me ahumda singi district kharada achumna sinduna tribal solidarity rally sakhiba adugi khudong saba lawraga chusampur sin kuki jau paite gi miyoi singna mitei singda khanghauduna landa ba horakiba adudagi ngasi tha nipan helaba phawba loikham naidaba lanthok oirakhiba sigi Waroisin purakpa ngamdana lairi wathok asigi Waroisin purakadoriba Bharat Sarkarna Waroisin puraknaba honaba ngamdabagi maram ama lepham thui Bharat Lengana kuki singi aningba apamba khara piningbagi ihul lerambe yai adubu lebak thugainaba honariba foreigner terrorist sing thiemnaba karama makhal gi thaurang lakhot kadariba thaurang adu amabu oirabasu Manipur gi apunba saktam kaigadabaga mari lainaba oirabadi miyamna yaroidaba amadi karigumba nampuda sathanaba honaba tarabasu miyamna pre-merger agreement gi status ta hanjinjarage haibigi lal haurak thoklabadi kari phibam oigadagi haibigi phibamda but sanaraga but loisinba ngamdabagi pangkhakta landarakibasingbu ngak senduna leirakibani lawi Bharat Lengana Manipur gi apunwa saktam thugainaba landarakliba foreign sin kuki sing laksinana ba honadabagi maramdi landarakhiba singda minung sigi miyeng gengduna Manipur bu lumna laudabani atopa pawmana Manipurda Jal Jeevan Mission gi pandam phanglaroidra haibagi singnaba leire Manipurda tha nipan pharaglaba irang sina maram oiduna yumthong kuding afaba thaknaba ising phangananaba pandamda paikhaliba Jal Jeevan Mission gi pandam phangba ngamlaroidra haibagi singnaba leire DIPR na thadorakpa cholamana hai leba sigi yumthong kudingda thaknaba afaba ising phangananaba pandamda center government na kumja English ngani ga taraga mapanda lupa crore Lising ahunga samaga kuntraga tareka point nifuga nithogi senpamga loinana Jal Jeevan Mission hagdokibani hairiba senpam sigi sada maudrana sentana putholaga sada tarana masagi state lengana puthokadabani mission asigi makhara Manipur su khungangi lamsing yauna yumthong kuding afaba thaknaba ising phangananaba thaurang asi pekhat pahurakpani Public Health Engineering Department gi chief engineer Sangrei Phau Basumna Fongdorakpada Manipur mamang sahi English ngani kungohomdoi gi me ahumdagi tholakliba irang asina mission asigi thabak thoram singda sauna apanba pibana maram moiraga target thamkiba pandam phangbada matam hena sangan kadare irang asi tholakpadagi state ki mapandagi darakar oiba polam sing pusilakpa lepkhibana paikhatliba project sing gi thabak sing makasa thabiyadana sab leptuna laire Balanced Water and Sanitation Committee sing lingduna thabak paikhat kadawba adu irang asina hakthengna sokolaba mafam singda masigi oithokpa leithri irang asina maram oiduna kanglup amasung sing asigi paringda paikhat kadaba water treatment plant singda damdagi water pipe tingbagi thabak sing makhat sathaba yadana leire haidi Lengana ising pinaba paikhatpa thaurang sing mapung phana lokhatpa ngamdabana ising phangdabagi awaba miyamna mayuknabaga loinana nomagi tangai fadaba ising sisinadaba yadabana yumthong singna ising liter lising amada lupa sahumga yankhai gi sangda atopa pawmana High Command gi yaka yengduna leirabadi Waroisin purakpa ngamloi maisor Tuan ba political party gi mute singna lamna masid hauzik oiriba tangdu leitadaba phiba masigi matangda Sabsaba wafam High Command taksin migi mahutta yaka yengduna leirabadi kaidawnungda Waroisin purakpa ngamloi haina political activist meso thonaujamna phungdorakli wafam asi meso thonaujambu tuan ba mafam singda taramna okpaga mari leinana mahakna phungdokibani meso thonaujambu sagolbanda thangapat aroiba tera yambem leirak tera yengkhom leirak langjing maning club pasoi part 1 2 3 4 awang khunong mamang maning konthaujam lamkhai Laingam Khul Community Hall Khumbong Kaithil yauna tuan mafam sing sigi yamlaba miyamna taramna okibani taramna okpaga aduga mari leinana meso thanaujamna opposition amadi ruling khaidoktuna leibigi matamnati thoklibi irang asi political solution puraknaba ama toina thabak tawminagadabani haikena pawuksita phali atopa pawmana state police na ningthina control tawki haukiba pung kunge mari sida state asida saranaba phibam khara mayokna khibaga loinana marakta nomai kapa masum khongjang loising punmegi mami takhi adubu control tobu ngamki haina state police control room na haidi security force na Imphal West Kangpok PM masum Imphal East district ki irang thokanba mafam singda search operation masum area domination ki thabak supayakhi operation adura Kangpok district ki ke
Songlung area da bunker ama thugai dun mangan ki kadangban part 1 kadangban part 2 kautruk amasum bunker hills da operation sa dakhi thiam kunjin mayai lekai konthokjam dingku sai kungamari haiba security force ki driver amasu jambu district ki sangai kot ps na konba laloi phai village da village volunteer sing na fakhi tungda driver adu security force amasum khulgilu singba singi mateng loinana kanmangamki National Highway Kuntraga Taret amasum National Highway Anida mathang shina gari chamaga yankai ga mathoi amasum kunga humdoina tangai fadana sangma polam sing pusilaki haina State Police Control Room dagi phangwa paushna makhatakhi Loisilakpo ina paujal pausi digi to paumana Voluntary Help Unit Committee RIMS Hospital na leptana mating piri Mamang say ki may akum digi sa tharagli ba mitay amasum koki gi iranga sida aso apan nang bamiyoy sing security personnel sing amadi relief camp na laydiba lanjenary bisingda voluntary help unit committee RIMS hospital na mamang say ki may mari digi hauna ana leng gi hidak lang tak singba lem na phanganduna mating pangduna laki ngasi phawbad mayra paibi mahiru amadi state force ki mass casualty sahunga kunthra gomdoi relief camp da leiba miyoi sawnga kunga taruk lemna hidak lang tak pi duna operation kitna singba lemna mating pangre loinana special cases oina more da leiba CDO personnel 103 da su mating pangki haina voluntary help unit committee BHUC RIMS na thadorakpa seol amada hari Manipur gi miyam amadi tungan lup kian ana leng gi damak lupa lak mari ga lising humdra ga manga ga sanipan ko humpu ga taruk mating pang birakhi BHUC gi make digi humanity services sida puna lupa lak kunthra ga lising humdra ga sahunga taraga taruk ki asoba senpam ama puthaduna lairi Manipur lenga ki akhanaba miyeng ama sangbi duna award apa mention bigi tangai fadaba leibana lenga ki puning sing sinjari hari Conflict asigi saitheng phanglaba aso apan nanglaba singi damakta RIMS ki superintendent hospital gi CSO sing amadi paramedical staff singna sok thaba naidana laukiba thodang sing thaningai oyamadi ikai khumna jari RIMS ki security personnel sing busu ikai khumna jari loinana RIMS ki akoi bida leiriba pharmacy sing ima pharmacy Newton's pharmacy amadi BHUC pharmacy na tangai fadaba hidak fangnaba question chenbi khiba du ikai khumna jabaga loinana chauraba laman tunsin jare hadi BHUC gi emergency meeting ama ana lengi senfamda kodong sa daba laibana emergency casualty makha satharjaraga hangi relief camp gi displaced person singi OPD ana lengi tengbang hokiba January tang ama English ngani ga kunga mari digi lepsare Khudong sa daba sigi damak mari lenaba miyoy singna warau bitanaba voluntary help unit committee gi mekai digi nungluk sari haine su pau sida makata na su palakli tentang na to pa mana honorary doctorate pirakli Magic and Art University Faridabad Haryana na kaisam thong longjam lairak tigi phanjobam lanajit singa da honorary doctorate in social work pirakli Panmaya bade haujik phawbada PS Lanajit Singhana state amadi national conference kaya da social work ilamda tungan paper present tawduna lakpaga loinana haujik Selin Digital gi chairman Bahujana Sahitya Academy gi Manipur state president oibitanatana Manipur amadi Manipur gi wangmagi lupkaya gi su thaupuriba misakni hainasu pausta makatana palakli Aduga hojiko nadi mayam pau sisu matang ase lusinjarage amasum mayam puna no update ngai minase hana channel sigi mekedi gisu mayam da makata na thamjari